Ngarang senior BJP MLA sing yauna pangthokkiba mifam aduda anauba leader sinnaba khanakiba leite haina sengdurakre. Ngarang numidang BJP ki senior leader yauna MLA nipan pangthokkiba mifam aduda anauba government semnaba amadi BJP leader sinbagi wafam amata khanakiba leite haina lamlai kendra gi MLA ke hais ibom jana sengdurakre. Wafam asing ngarang mifam aduda saruk yakiba MLA singna punna famdana pangthokkiba paugi mifam amada MLA ibom jana phungdokkibani mahakna makha taraduna phungdokkibada ngarang phongkiba mifam adu maruoina Manipurda president rule thamjilakliba asi tha ahum sujilakba amadi center lengak na sulamdam asida tangdu laitaba hanjilaknaba hotnaduna government semnaba jangsilakliba khongthang asida kari mating pangsinbana fagani haiba wafam sing khanaba khaktani masida anauba government ama semba natraga anauba leader sinbagi wafam amata khanakiba leite leibak miyamna lana uviganu lamdam asida hanagi fibamda hanjilaktuna government semnaba hotnabada miyamna sumateng pangbiu haina mahakna makatana phungdokhi akoi ngarang lungdang si koi honorable senior member nipan koi sida tare lere ruga koi honorable member Dr. Radhesam mama sakitang ngamdabadagi asidi mala pungamdre hojik si akoi Manipugi praja singna koi government ama semaningbogi leiriba ihul koi fajana khangjai ano hojik si center na su dum government ama soidan sembina kani habi thajabalai tabudubu adugumba government ama thamba yanana bagi conducive atmosphere ama create tognaba koi center na kanna honari say like national highway sing the free movement lehanba praja gi pamiba adagi IDPS sing baimda handilanba aduga khwaide hen maruina koi gi violence sigi stakeholder oribising sigi marakta center na kanna koi initiate tawraga wari sana halaga koi peace porokna ban singba mayamgi thabuk chathari maduda akoi BJP gi MLA singsu koina pibangamba cooperation piraga honari sigumba maraksida koi ngarang koi gi thahum surapa yes adu thahum sujale adoradi akoina henna koi center na pamiba kan koi gi government am semba yabagi situation am create tawnabagi kai gi changchalai da koida henna pangsan ba yabana karino kai lege kai dongsige haibana singba singdu koi tanabani adugumba meeting duda akoi gi government semba aduga akoi BJP gi leader ra mana oida ba haibana singbase adugumba amatta ngarang gi duda khannakiba leite aduga akoi ngarang phomi bani panduna akoi gi leader khanbagi haksu leite akoi gi leader khanba isi koi BJP gi MLA mayam duna pulakanda khangadabani adubo akoi BJP gi di koi gi culture da haitare haidi matam duda sigumba leader sina lead tawbane hena phani haibdu moi gi choice da moina center na si tawuna phani haina ayamba matam da sudum lepi aduna adumaina koina government sembagi leader khanbugi kedogi adugumba ngarang duda amta khanagi leite raja singda sendokjari aduna huji koi sukanna central government na local level the cooperation pijari aduga praja pudamutna su masida mateng pangchilaga athubo matamda adugumba government na thamba yabagi atmosphere fibam adu ohenna ba koi khona minasi haina appeal tawjari